Ngasigi oiba latest update khara thamsage. Ha asigi tang 13dagi hawraga National Highway 37 Nipan Jeribam lambida economic blockade tatharagani. Maitai Council Morena Chief Minister N. Biren Singhabu thagat phongdokre. Manipur tholiba irang asna maram oiraga lanjelaktuna relief camda lairibangang singbu padikhat loikraba matung relief camda sanafam khangdana lairamba kaya adu Imphal East District ki manung sana laiba Thengu Tingkin Water Park ta lamkoibagi program ama sinbibagi damakta Maitai Council Moregi maikaidagi Chief Minister N. Biren Singhabu thagatpa phongdokre. Nagagi lamda Kukisingna mapu saduna lamda karamlaklabadi tumina khak laithokloi amadi yelau purup singsu amata oina leminaba mathau tai haina waja asangka sana phongdokre. Sana konungda iningthau yauna arambai tengongi using puren koronganba khuman amadi maite pangangi makok thongba singa kari wari sanaki haibadu video asi loiba phawba yengbiu video asi yenglaba matung aman amabu nungsinadara wahi wata silinaduna comment pinaba lepiu haina miyamda pintawzari mayamna video asi yeningba leiba taragadi hi khoma news hariba Facebook account asida sangsin biraga yengba phangbigani. Lampen Sana Kaiten Development Authority NSDA na konba mafam singda Uripok SC MLA Ragumani sangbada athingba thamle. Mekola relief camda leiba maunha ama thauri yanduna sikibadu family isudagi oiramba yai Chief Minister. Kukina Paite ama hatle soikibadai hatpane hainari ahan singna lupa lak mangana esnakhre naha singdi sauna hauri singhat lomdani hairi. Maitai Kuki anigi marakta tholiba irang asna maram oiraga Manipura khundaminariba kanglup khudima awaba mayoknare ungnausang kasar. Kuki Nupi Amana nahat Kukisingna Purubgi Naga Nupi Furubgi Matangda Matangda khara Thamlakli Maitai londi phajana sengi hai liangmai naga nupsingna kotuda warning tawrokli indefinite ban kaukiba ngasiga numit humni sukhre. Kuki khulai paiba kharana Manipur thukainaba irang haubada Kuki misam kaya wari megen mapandagi mito puslaktuna yalhaumi muthanaba honaramba mi singna irang asi thuanbani Sam and Biren Singh. Kuki singbu naga itin inaw singna saidang halaga laihalaga matung hausingna lammapu sage herekpa eroi haina naga singna phongdokre. Kuki gi lifeline oiriba makha lambida naga phurumna chathariba matam kaktabapan lepalai tree